UK da angangkhao transplant tourabi nupi ama Angang unakhre. United Kingdom da ahanbo oina angangkhao transplant tourabi nupi ama Angang unakhre. Grace Bell ko nupi ama angangkhao yaudana poglakpa maramna atai nupi singa manadaba mong mapunsigi oina thagi khongkap lakide. Nupi adu angangkhao yaudaba tarbasu ovary de adumak yaurmi. Thawng asibu Mare Rokitansky Kuster-Hauser MKRS syndrome ne haina khangnei. Mahusagi oiba mongda angang unabagi khudong chaba leitrabi nupi adu supnagi surrogacy natragana womb transplant tawba natrabadi mama oinabagi atopa lambi amata leiramde. Asiba nupi amadagi angangkhao lawthoklaga Grace Bell da transplant tawduna mama ohinaba thorang lokhutki. Hausik phawbagi oina malemda yamna tang thokpa thawong ama oiriba womb transplant tawbada Grace Bell gi oina pung 10 rom changi. Kumjali singani kun marigi June thada Oxford ki Churchill Hospital da womb transplant tawkibani. Malimgi oina husik phawbada womb transplant tawraga angang unaba miyoi 30 sure. Masigi manungda Europe tagi miyoi ani yauri. Miyoi 30 asiba nupi dagi angangkhao lawthoklaga transplant tawkibani. Handaki matang asida asiba nupi aduna angangkhao yauna tongan ba haksangi organ manga kathoklambaga loinana miyoi manga da chawna kanaba phangalamki. UK gi ahanbo oina London da leiba Queen Charlotte and Chelsea Hospital da angangkhao transplant tawba nupi na angang adugi maming Hubo Powell kawi. Polokpa matamda angang adugi arumba 3.09 kg oi. Hausiki chayol 10 rom surba matamda angang adu thoidokna khudong thiningai oidre. Chahi 15 rom chupna womb transplant gi matangda research tawdunu lakiba Professor Richard Spit na hai. Yamna tang thokpa thong oiba tarbasu kanagumi nupi kharadi angangkhao yaudana poglakpu yawi. Womb transplant gi thong asi mai paklabanina angangkhao yaudana poglakpu nupi kayasu mama ohenba ngamlagani. Malem gi tongan ba mafamda paksan sathariba in vitro fertilization IVF ki thorang puthoktrine gi mamangdagi womb transplant tawnanaba thorang lokalaktun lakibani. Kumja lising ama chamapan humphudagi lising ama chamapan marifu phawba sa makhal kharada womb transplant gi changyeng tawdunu laki. Kumja lising anida malem gi ahanbo oina Saudi Arabia da masagi chahi 13 surobi nupi amada womb transplant tawki. Adubo nauna transplant torpa angangkhao adu namit marfu 18 gi manungda amuk khanna lawthokpa taki.